ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯑꯀꯣꯏꯕ ꯂꯥꯛꯄꯁꯤꯗ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯤꯁꯤ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡ ꯄꯨꯝꯅꯃꯛ ꯑꯄꯪꯕ ꯑꯁꯤꯡꯕ ꯄꯨꯝꯅꯃꯛꯁꯤ ꯂꯥꯛꯑꯒ Hello, good morning. Ano magtada ay gisene mo yung video kay pumna mo ko ramjare. Nasije thamagi manungda noma khatang haiba tare thamagi manungda mutang ko gi noma pan ba ai tana koi mai kai go ba yam na maru ba numis da koi kaithel koi ma kaithel khairam ba ma kaithel pumna mak suti oi jare ai di masi ai ba numis noma pan man numis da sida koi gi mai bel sing yo ba tongan ba yum gi thorom ma lighting khairam ba ga mari leina na tàu bên này, em bay, mấy em đó nè, mấy em đó ngày xưa nó bảo mấy cái thiên lấy cái gì cái nó mấy em tất cả nó hàng nhiều bố, đó cái gì nó mấy em đấy nó publish tàu bên này, đó coi mấy em khi cái em thì mình người coi em cầm bạc cô, coi cái phẩm gì cái này thì anh này tại đấy cô, đó em mà ai cái blog xí đó cái gì cũng hay khá tham dự mà lấy đó, em mà cái gì đó mà nó coi ngày xưa sở ra biết tàu đi chứ, sở ra biết tàu đi chứ, coi cái thiên gì đó Jang na pi yung ba imam mana masih yung ba imam yang sila sa kaya riba tau riba mayam sih kajian sih amumu aku ikut hari hari. Kalau sektor kotak pun nanti kotak pun orang pun sih aku iki nong pamba aku iki kaya masih kari nong pamba sih jadi imam yang kami iki nong pamba amu lak pun sih dah aku imam yang aku ini aku iki do nong do toro ka masel amu nong do pula pula ka pasana nong sektor pun sih hai na सरकार की उधर तो कोई ओके याम फगो वाही कर हाइबी दमने हेले दो अखोई याम हेले नम लाक्से के याम हेले अखोई गिदी अखोई अहन साबने अखोई इपा गुंबने अदु याम मार्क्स आबे लोक पियो आई लखोक सके याम करी की नो ngasi जिबो सजा बिस तौदना मयाम गो तोंगान बा तौरि याम वाखन करी ना बे मोम दो फोंदो पियो तोंगान बाबू मसी जे अखोन तौरि बसे अखोगी चाही अमदे चाही मा था अमगी मनुंगदैसिदा अखोगी कथेल अकोइबा लाखसिदा पुनमक अखोगी मणिपुर पुनमकसिदगी मीजी खुंटेक मितांग पुनमक अपंगबा असिंगबा पुनमकसि लागा मसैसिदा यंगु चारगा लाखुबम खंगदे अखोइजे कराइदनो माता आइना उरिबा मफमदो सिमी उदेरे सोन काचिन दा नम थादाबिरे अदुदि काचिनजे मयाम तोनगासि नोंग पानबा हाइबसे अखोइना मसि मिसिमदि अखोइगी ओइना मसे अखोइ खुंगंगी लेकाइ अखोइ समाजगी अखोइजे हौरसी से लेपसी हाना तौरगा सोनत अखोइ नोंग पानबगी नुमिसे साना मयाम पुनमकना थादाबिरमसे अखोइना सिंगदोकसबा आदिदि अखोइ नमछि खनाइसे अखोइजे लोइन अखोइ लाथोकसबा खोतोकसबा सोना तौरगा अखोइ मयाम लाइबिनर अखोइ काथे पुनमक अखोइ कोई लुक पुनमकसिना अखोइजे हौ तौरगा अखोइ नसि नोंमजे अखोइजे सुबगी नते अखोइसे नांदबा यादे हाना दोन तौर खल्लगा अखोइ मयाम पुनमकना वखन तामिनरगा पांथोकसबा अदुमलबा मुजन साबेस नोंग पानबगी छुंजे चालपिसने सिजे याय खरे हाइनिंग बिदि या बहेले नाइ छे इमाइबे न सारसु थागसु मागी 10 बिल लेरी मागी मफम द लोइना थंबियो अमदि मफम चाना थंबियो हाइबने हाइबदि फंबिरिबा इमासिंगना मफम चाना थमतारगदि अखोइ सिटप सेंबगी मथौ ताते हैना अखोइ हाइजेगे अदो अखोइ मथंग असिदेगी मरुप लोइसिंगदगी अमा लाक्सगे मरुप लोइसिंगदगी अमा लाक्सगे मागी मोर अमदम फंदोगनगे अखोइगी इमानबा जतै नतेको हजदि मणिपुरी कोई सही है अमिक की याम अचौब थौदांग लौरिबा आइगी मरुपने आइगी मरुप जितमर मयामनदी अमरजीत सोरो खाइबम लेनाबने तो मा जितमरना मिंग ओंथोकरे इताव हेक्ता कौजरे इताव हाफेट असोय हाबी इताव अखोइ गसी सजा बिस्ताउरिसे तौदनबगी मरम हाइतारेको अखोइ तौरिसे तौदनबगी मरम तौदबदी याते अखोइने याम लाइगदबा मेथड खितंग हाइबियु आयन सिना मरी लेना जिंगना अखोइगी डस्टबिन गुबुन मफम जान थम्बिबा अदुगा सिनरिबा अखोइनासु मफम जान डस्टबिन दा कैदा हुदु अगदि अखोइ ngasi तौरिसे वारोय समाइनासु तौरोय हाइतारे अखोइ ताउ जितमरना हाइजते नते अखोइ आईएमसी ऑथराइजिंग ना हाइदि अखोइगी लेरिबे एरिया सिदा डस्टबिन मतिक चाना थम्बिबा अमदि फम्बिबे माइ इचा हाइदि पुनमकना मागी जगह थम्बिबा हाइबनि याम फजब खोंसानि अदो मथंग अंगाम लिपदगी लाके अगो अंगाम लिपजी yang warau dumale अंगाम लिपा साबा अखोइ इताउ को चान को हाबि करी गिनो खोइ मसि सेंगिजे कमाइ तौ हाफे मले सन्तम बिदि कमाइ सेंगमन खंद्रे तौ इदोरा 시 생각 야드래
ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯀꯔꯤ ꯃꯇꯥꯡꯗ ꯇꯧꯕꯁꯤ ꯇꯧꯖꯕ ꯑꯩꯈꯣꯏ ꯁꯤ ꯁꯦꯝꯕꯤꯁꯦ ꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯥꯝ ꯄꯨꯊꯕ ꯂꯥꯛꯏ ꯆꯦꯅꯦꯜꯒꯤꯗꯃꯛꯇ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯑꯁꯤ ꯃꯥꯅ ꯍꯥꯏꯁꯤꯗꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁꯁꯦ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯊꯦꯡꯀ꯭ꯌꯨ ꯌꯥꯎꯗꯦ ꯍꯥꯏꯐꯦꯠꯇꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯨꯛ ꯑꯩꯒꯤ ꯃꯣꯠ ꯍꯥꯏꯖꯔꯒꯗꯤ ꯅꯣꯡꯃ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯑꯀꯣꯏꯕ ꯁꯦꯡꯖꯩ ꯍꯣꯔꯦꯟ ꯁꯤ ꯂꯣꯏꯔꯒ ꯃꯣꯏ ꯏꯁꯤꯡ ꯀꯥꯞꯈꯤꯅꯤ ꯂꯥꯛꯏꯕ ꯄꯣꯠ ꯌꯣꯜꯂꯤꯕ ꯏꯃꯥ ꯏꯕꯦꯟꯁꯨ ꯃꯉꯥꯏꯔꯦ ꯑꯗꯩꯗꯤ ꯄꯣꯠ ꯌꯣꯜꯂꯤꯕꯁꯨ ꯃꯉꯥꯏꯔꯦ ꯑꯃꯣꯠꯄꯁꯦ ꯂꯪꯁꯤꯟꯕ ꯃꯣꯏꯒꯤ ꯑꯄꯥꯝꯕꯕꯨ ꯁꯤꯅꯤ ꯑꯗꯨ ꯌꯥꯔꯒꯗꯤ ꯂꯪꯁꯤꯟꯕꯤꯒꯅꯨ ꯁꯦꯡꯕꯗꯁꯨ ꯌꯥꯝ ꯋꯥꯏ ꯁꯤꯅꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯄꯦꯟꯗꯕꯁꯤ ꯆꯞ ꯆꯞ ꯃꯥꯟꯅꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯑꯃꯣꯠꯄ ꯂꯪꯊꯣꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯤꯠꯄ ꯁꯦꯡꯕ ꯌꯥꯝ ꯋꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯍꯥꯏꯇꯥꯔꯦ ꯀꯀꯥꯅꯤ ꯀꯀꯥ ꯏꯕꯣꯝꯆꯥ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯌꯥꯝꯕꯅꯤ ꯍꯥꯏꯗꯤ ꯌꯦꯡꯉꯨꯔꯗꯤ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯏꯌꯥꯝꯕ ꯍꯥꯏꯐꯦꯠ ꯃꯣꯠ ꯑꯝꯇꯪ ꯈꯪꯗꯣꯛꯄꯤꯌꯨꯅꯦ ꯏꯌꯥꯝꯕ ꯐꯠꯇꯕ ꯍꯥꯎꯊꯤ ꯅꯪꯊꯕꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯅꯅꯥꯗ ꯅꯪꯊꯕꯁꯤꯗꯤ ꯃꯄꯥꯟ ꯊꯣꯛꯆꯤꯟꯕ ꯈꯣꯠꯆꯤꯟꯕ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯅꯤꯄꯥꯟ ꯍꯥꯟꯅꯩ ꯈꯪꯗꯦ ꯂꯩꯇꯦ ꯈꯪꯗꯦ ꯊꯣꯛꯆꯤꯟꯕꯁꯦ ꯑꯁꯤꯗꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯐꯠꯇꯕ ꯍꯥꯎꯊꯤ ꯅꯪꯊꯣꯛꯄꯁꯤꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯈꯩꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯛ ꯑꯄꯟ ꯂꯥꯛꯄ ꯃꯇꯝꯗ ꯐꯥꯁ ꯑꯦꯗ ꯄꯤꯕꯗꯣ ꯐꯥꯁ ꯑꯦꯗ ꯄꯤꯕꯗꯧꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯊꯣꯛꯐꯝ ꯈꯪꯗꯕ ꯏꯃꯥ ꯏꯕꯦꯟ ꯈꯔ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯏꯕꯦꯟꯁꯤ ꯃꯄꯥꯟ ꯊꯣꯛꯐꯝ ꯈꯪꯗꯕꯁꯦ ꯃꯥꯒꯤ ꯖꯒꯥꯗ ꯃꯄꯥꯟ ꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯠꯄ ꯁꯦꯡꯕꯗꯨꯗ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯃꯄꯥꯟ ꯊꯣꯛꯆꯜꯂꯝꯕꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯝꯊꯤꯕ ꯄꯣꯠ ꯌꯥꯝꯅ ꯆꯨꯝꯃꯤꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯣꯏꯒꯤ ꯍꯥꯟꯅ ꯆꯠꯄꯁꯤ ꯏꯀꯥꯏꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯁꯦꯡꯕꯤꯁꯤ ꯈꯤꯇꯪ ꯎꯍꯜꯂꯛꯀꯦ ꯑꯩ ꯁꯨꯝ ꯉꯥꯡꯉ ꯂꯩꯔꯗꯤ ꯃꯤꯅꯁꯨ ꯎꯁꯤꯠꯂꯔꯣꯏ ꯍꯣꯏ ꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯁꯨ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯇꯧꯔꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯄ꯭ꯔꯦꯝ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯕꯨꯡ ꯔꯣꯍꯤꯠ ꯑꯩꯈꯣꯏ ꯑꯃꯔꯖꯤꯠ ꯂꯩꯔꯦ ꯇꯨꯡꯒꯣꯟꯊꯣꯛꯑꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯍꯦꯂꯦ ꯂꯩꯔꯦ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯀꯟꯅ ꯇꯧꯔꯤ ꯍꯧꯖꯤꯛ ꯂꯣꯏꯁꯟꯗꯣꯔꯦ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯃꯥꯛꯁꯤ ꯁꯨꯝ ꯎꯞꯄꯒ ꯂꯩꯕꯅꯦ ꯃꯥꯛꯁꯤ ꯎꯞꯄꯔꯣꯏꯒꯦ ꯃꯥꯛꯁꯤ ꯂꯧꯊꯣꯛꯑꯒꯦ ꯊꯕꯛ ꯁꯨꯗꯕ ꯃꯥꯜꯂꯅꯤ ꯑꯗꯣ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯗꯕ ꯏꯅꯥꯎ ꯑꯃ ꯂꯩ ꯁꯤꯗ ꯊꯕꯛ ꯁꯨꯗꯅ ꯁꯣꯗꯧ ꯂꯩ ꯍꯧꯖꯤꯛꯁꯦ ꯃꯊꯪ ꯂꯣꯏꯁꯜꯂꯦ ꯍꯥꯏꯗꯤ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯂꯣꯏꯔꯀꯥꯟꯗꯅꯤ ꯂꯥꯛꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯇꯩ ꯑꯝꯇ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯕꯁꯀ꯭ꯔꯥꯏꯕꯒ ꯁꯤꯌꯔꯒ ꯂꯥꯏꯛꯀ ꯈꯔ ꯅꯝꯕꯤꯔꯝꯃꯣ ꯀꯃꯦꯟ ꯑꯃꯇꯪꯒ ꯇꯧꯕꯤꯔꯝꯃꯣ ꯌꯥꯔꯦ ꯃꯅꯨꯡꯒꯤ ꯐꯠꯇꯕ ꯐꯣꯡꯗꯣꯛꯅꯕ ꯂꯣꯏ ꯑꯃꯣꯠꯄ ꯌꯥꯎꯗ꯭ꯔꯦ ꯁꯤꯜꯂꯤꯗꯣ ꯌꯥꯝꯕ ꯃꯌꯥꯝ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁꯁꯤ ꯂꯣꯏꯁꯜꯂꯦ